Tampaki Police Station Tarukna Koanba Mafam Singda Thamlakhiba Armed Forces Special Powers Act Athubada Lauthokadabani amadi Korongan Bakhuman Fanaba NIA na Laukhatliba Thabak Yaningde Haina Ngasi Uripok ki tongan-tonganba Mafam Singda miyamna khongjang changsinkhre. Uripok machinda Ima Ibel amadi ahal laman naharul kayana wakat mifam chathake. All Uripok Apex Body na senduna pangthokiba wakat mifam aduda saruk yakiba Apex Body asige Advisor L. Roman Kumar na phongdorakpada Arambai Tengol Haibalup asi Laininga Mari Lainana Safong Kibalup Amani. Adubu Manipurda Haukiba Chahigi me Ahumdagi Thorakiba Irang Asina Maram Oiduna Manipurgi Apunbagi Saktam Kannabahot Nabada Arambai Tengol Su Kun Ngakpo Oina Irang Asida Sarugyakibane. Maram Asina Arambai Tengol Giluchingba Korangan Bakumanda NIA na Paliba Ek asi Handok Pinabalay Ngaki Mari Lainabasingda Taksilakli. Arambai Tengol se mayam khangi makoi je dharma ga mari lena san Manipur gi sana kunungdagi adung ba hoki organization yam sing na lejeramba dharma mari lena lejeramba organization nam se khangogna Manipur tholok irang sidagi moju tangai phadana village volunteer mon saruk yadabagi defense torga lejaba sumba Arambai Tengol gi isabu phaba punba NIA na panba case ta seng na khoi condemn toy masi atubada NIA na handok piu haina khoi NIA amadi mari lena ba union government da amdi Manipur state government da ngasi phabjari ba protest se mai lena appeal tokjari Manipur ki police station taruk amada naungna Afspa thamjalakla haibase tobiganu masu tokpada loktokiu Nakalama Romda Uripok Jairab Court Manakta Chathakiba Wakat Mifam aduga mari lainana Apex Body Organizing Secretary K. Ranjit na haikibada state asida thokliba irang asi lakshinaba state amadi central government gi maikaidagi paikhat fam thokpa thabak thauram amata paikhat pa ngamdabadagi ishana iraiba ngakchanaba haiduna thoklakliba khun ngakpa sing maru oina Arambai Tengol gi luchingba koraungan ba fana ba haiduna NIA na case ama pansiliba asi athubada withdraw tawgadabani. Tampaki Police Station Tarukna Konba Mafam Singda Afspa Amuk Thamjiliba se Athubada Laukthoktuna Hanagum Santi Laina Miyambu Laiba Yahanaba State amadi Central Government na sengadabani haina Cheksinwa thamlakle. Khulngakchariba khoigi chinau mayam Arambai Tengol gi chip oibiriba korunganba NIA na bai mathakta thangaliba case mayam singse aja thubada withdraw tawbi maramdi koi parja gi damakta chongthoraga leiba lansingi matangchida khoi mananga moi mayam na ngakthuk pirini magi mathakta khoi smaina NIA na case panbe je khoi yaning de ma khoi kholawsi laujabani aduga khoi gi Afspa 1958 thamjilise je thu matamda lauthuk piraga Hanagi Mongda, peace laga, restoration of peace lag piraga, Manipur je Hanai film the Nungai Fana Lane with the Mukta, Nasi Dhana, Pamjavan.